Manipur top channel gi mai kai gi maroi bi pau sing myam na thamjagi hanbada Indo Bangladesh border da Harkat ul Jihad terrorist singna Akanba Attack sa thanaba thourang tokre India mas Bangladesh lebani ki marak yamna kan ungkhatna ringai sera sida handakta Bangladesh jail da gi nan tholaga CN ki criminal amasum terrorist singna nauna form tawba Harkat ul Jihad terrorist organization Indo Bangladesh border Akanba Attack sa thanaba thourang tokre hairiba terrorist group asi Pakistan khulai yauna atai support sing mapung phana piri Intelligence report ki matungina terrorist group asida Bangladesh ki MD Yunus na lusingba interim government asida advisor oina leiba mi ohumnasu mapung phana sawali terrorist group asina Indo Bangladesh border amasum Indian security force ta Akanba Attack sa tharabi hai organization asigi member yang khaidi Bangladesh ki jail ki handak nanthok ba terrorist amasum criminals ni terrorist organization asi Pakistan ki ISI na mapung phana back tawdun Indo Bangladesh border sound ungkhatna na thourang tori ISI gi maikedi gi India amasum Pakistan ani ki marakta ungkhatna ribasi makhata na lehna na ba terrorist group asina khulai amasum sel yaun atai mathau taw support sing piri loinana terror attack sa thaduna India amasum Bangladesh ani ki mari thadana ba asobu thourang am gi makhada sa tharakibani masida Pakistan gi terrorist group Jamaat-e-Islami kangbu na training pibi yaun atai support sing piri haidin su paus da makhatari atop pawmana kangpok pida lam ekar taraga mari te tharamba popi sing yandakhre popi yandat prasaru yakhiba CRPF sing minister na thakakhre koki militant singna apan ba kya pirabsu Manipur sarkar na haujuk chathariba war on drug campaign gi manungchana kangpok pigi thourang akutpada lam ekar taraga mari te tharamba popi pambi sing asi kangpok PSP gi supervision makhada additional SPLO na litawba kangpok district police amasum CRPF personal maudra yawba apunba campaign team amana yantatuna mankhre loina makhata ba investigation gi dama kangpok police station na FIR ama register tokre amaramda Popi pambi sing parks na yantatuna mangan khibadu ki damakta Chief Minister N Berena thakat papong dokre Chief Minister na maki ex ta thakala khiba gorolamada CRPF ki hendok thoidokpa contribution kya sigi damak thakat papong dokri asigoma thawong sing sina war on drug campaign hena khomang section handuna madi center amasu state sarkar ki maikedi drug na akiba pirakliba sing asima pungphana muthana bigi commitment adu hena sesna lari Banmayabadi mamang thana November kunga marida Kangpopi district ki Makhan village ta Kangpopi police amasum liang mai naga volunteer singna lam ekar taraga nithure tharamba popi pambi sing yan pasangmada koki militant singna talakpadi ki makhata na November kunga tarukta ehenba forcing thajinduna paksana popi pambi sing yan pagi thabak sa takrabani laikhrabani hena supaus na makhatari atopa paumana sarkar laikhidrabi ki imung manungda Thabak pi gani thajaba pirabs thabak to onthok pitre victim family mamang sai gi me ahum digi horakhi ba irang sin maram oiraga thawai kat khraba athauba sing gi mapamda ning sing jumbi sing jungduna maikhum hangdok gi thabak sing makhatana sathaki gani lainga ki meke digi thokliba lan si the victim family sing na akhanaba mieng sang bi hoina peace committee kanglai pak Manipur gi president Rajesh Maitai na apel torakli Manipur gi tuan mafam dagi lakpa athauba sing gi imung manunga loinana ngasi moirang Subong lekai dariba Hotel Elegance da committee asina sinna pangthokiba pawgi mifamda Rajesh Maitai na hakibada laikhidraba athauba sing imung manung khul lekai ki authority amadi maruoiba mioi singa tanaraga matungna ningsing yumbi yungduna maikhum hangma gi thabak sing chathari ahan boina fogauk so ikhai da October 19 da yumbi ama maikhum hangdokhraba matung December 15 masum 19 loinana English singani ga 19 ki January 8 amadi 15 da su bafam kya da saba maikhum hangdokna bohonari akasoi digi singchanwa satpa laikhidraba athauba mari gi ningsing yumbi lakliba December 19 laikhidraba gi phiroi nangna ba hangdolagani atopa ningsing yumbi kya amasu sem saduna hangtokna bohonari masida pau phaunaba ngamhodaba madi khanghodaba athauba sing imung manung sing leiraba su peace committee kanglai pak Manipur gi Facebook page ta pau phobir ohai ngasigi pau gi mifamadu saruk yakhiba thokliba Manipur gi irang sida mapur roiba laikhidrabi Bisnupur AC gi ningthaukhong bazar 1 number 2 dagi athauba magi loina bin haikibada maki mapur roiba Manipur sarkar gi veterinary loisang thabak toramani adubu laikai gi oiba bunker nga gi duty taringe te lakhidabani maki maikedi lenga ki thabak
तौब मियोइना लान यावबा यादे हाइदुना मपुरोइबा लेखिद्रबा मतुंग लेंगाकी मेकेदिगी करिगुम्बा मखलगी मतेंग अमत इमुंग मनुंगदा फंगदना लेरि मपुरोइबना तौरम थबा अदो हंजनमिनाबा हाइरुबदा ताबिदना लेरि मरम असिना अपिकपा मसासिंग मतौ करमना सांगनबा पुंसि असिदा योक्तुना लेगदगी खनबदा अवाब ओइरे हाइना फोंदोरखि इरांग असिदा मपुरोइबा लेखिद्रबा कुंबी एसिगी लाइंगौबीदगी विक्टिम अमन फोंदोकपदा माकी मपुरोइबा असि ममांग सही इंग लिसिंग अनिगा कुनगा हुमदोइगी मे कुनगा निपानदा लेखिदबने लाइंगाना सेल खरा पिरमलबा मतुंग तुंग कोइना सनफम अदुना हिंगबो ओइथोक्ते लुखराबी मनेमबोक अमदी नौना लुखरा ओइहौरबी मसामंगना हिंगबा ngamnaba honabada awaba मेंगनरे लाइंगाकी मेकीदिगी ममांगदा थबक पीगनी हाइना थाजबा पिरमखिबा दुबो ngasi फावबो तुमिना लेसिंख्रे ओइरिबा लेवाकी फिबा मसिदा पिकलिबा मसासिंग करमना सेमगने अमदी हिंगबा ngamnaba करमना होनागदगी खनबदा लाइमन ओइरेखि कोम्बी तेरा खोंदगी अथौबा मगी लोइनबीना फोंदोकपदा नोमगी सरा तानुना हिंगनबा होनाबदा अवाबा मोइरे मपुरोइबा लेखिदबदगी लाइंगाकना सेल खरा पिरखिबदुना सांगनबा पुंसि असि हिंगबा यागदब नति मसासिंग सेम यागदब नति अंगाम सेमनबा होनाबदा सेलगी मथौ यामना ताइ लाइबक फबदगी ETA नॉर्थ ईस्ट वुमेन्स नेटवर्क न सिंबिदुना माकी मसा क्लास 12 फावबा मही तमहनबिगनी हाइदुना तमहनबिरि माक मसादी हार्ट पेशेंट ओइबना करिगुम्बा माकना लेखिदबा तारबदि मसासिंग करि ओइहौगनी खनबदा अवाबा मोइरे लाइंगाकी मेकेदिगी थबा अमा पीबी पीगनी हाइना थाजबा पिरमबदुंगा सिफावबा मना मनन नाइदना लेख्रे मसिदा मरि लेनबसिंगना मियेंग संगबियु हाइखेनसु पाउसदा मखातारि मखासा थरकपोइना तोपा पावमा टेररिस्टिंग मरु फांगना मुथनबा सेमलिबा लॉसिंग सिजनदुना मखोगी मथक्ता लेंगाना मिलिटरी क्रैकडाउन चथबा मतम ओइरे डॉक्टर पेमानंदा टेररिस्ट मरु फांगना मुथनबा लॉसिंग सिजनदुना टेररिस्टिंग मथक्ता मिलिटरी क्रैकडाउन चथबा मतम ओइरे हैना मणिपुर यूनिवर्सिटी की डिपार्टमेंट ऑफ लॉ की हेड डॉक्टर वाई प्रेमानंदना यूनिवर्सिटी की सेंटर फॉर ह्यूमन राइट एंड ड्यूटीज एजुकेशन डिपार्टमेंट ऑफ लॉ न सेंटर की कॉन्फ्रेंस हॉल पांथोखिबा इंटरनेशनल ह्यूमन राइट डे की थौरम फोंदोखरे आवर राइट आवर फ्यूचर राइट नाउ है थीम पांथोखिबा थौरम मणिपुर थोक्लिबा इरांग असिदा थवाइना पोंथा पीखिबसिंगी मफमदा मिनिट अमा तुमिना लेप्तना अवाबा फोंदोखि थौरम अदुगा मरी लेदना मणिपुर यूनिवर्सिटी की डिपार्टमेंट ऑफ लॉ की हेड डॉक्टर वाई प्रेमानंदना हाकिबदा इंग्लिश सिंगमगसमपनगा निफुगमपनगी डिसेंबर 10 यूनिवर्सल डिक्लेरेशन ऑफ ह्यूमन राइट UDHR एडॉप्ट तौखिबबु निंगसिंगना 1950 दगी ngasi फावन नमित असि इंटरनेशनल ह्यूमन राइट डे हाइना पलंदोरी यूनाइटेड नेशन की रेजोल्यूशन मतुंगिना ह्यूमन राइट असि कनागुम्बा अमतदा पीबा राइट नति मसिदी मियोइबा अमदा मौसागी याउजरक्लबा अमने हक असि मियोइबा खुनाइदगी लौथोकपा यादि करिगुम्बा लौथोकलबदि मी अमता मियोइबा मोइना हिंगमा ngमरोइ ह्यूमन राइट की फिलोसॉफी द येंगलबदि हौजुक मणिपुर की मियामना हिंगलिबा पुंसि महिंग असि मियोइबा होइद्रे यूनिवर्सल डिक्लेरेशन ऑफ ह्यूमन राइट असि इंडिया की सुप्रीम कोर्ट ने इंडिया की लॉ की स्वरूप अमने हैना लाथोखिबगा लोइना इंडियन कॉन्स्टिट्यूशन की वानथोक्ता UDHR की प्रिंसिपल फाव सिजनबा लेख्रे इंडियन कॉन्स्टिट्यूशन द मियोइबा खुनाइन हिंगबदा यामना मरुइबा आर्टिकल अहुम यावरि हाइरिबा आर्टिकल सिंगदुदि आर्टिकल 14 19 अमसुम 21 ने अदुबो आर्टिकल 3 असि मणिपुर दि लैतबगा पंग ओइरे लैबा असि मपी मपा लैत्रबा टेररिस्ट न पानबा लैबा मोइरे टेररिस्ट न खुलिंग लेबा मियोबी हक मपुंग फाना फंगबा है ओइथोक्तबने लेबा असि रूल ऑफ लॉ की मुहूर्ता रूल ऑफ टेररिस्ट की फिवम लेरे लमदम असिदगी टेररिस्ट मरु फोन मुथत्रि फावबा लमदम असि तंगदु लैताबा फिवम दा हंजिलक ओइथोक्ले लेंगाना टेररिस्ट ngasi अनलॉफुल एक्टिविटीज प्रिवेंशन एक्ट की सेक्शन 15 अमसुम भारतीय न्याय संहिता 2023 की सेक्शन 113 की मखाद मरु फोन मुथनबा मतम अमदे हेक्टे एक्शन लखोटपि है लोइदना मखोय की मथक्ता लेंगाना मिलिटरी क्रैकडाउन सथबगी तंगाय फतबले मिलिटरी क्रैकडाउन सथनबगी दमक पार्लियामेंट डिबेट तौरगा गेजेट नोटिफिकेशन थोपगी मथौ ताथि मसिदि लेंगाना सेंट्रल आर्म पुलिस फोर्स ngasi डिप्लॉय तौरगा सथकदबन हाइदि थौरम मधुना मणिपुर यूनिवर्सिटी की स्कूल ऑफ सोशल साइंस की दिन प्रोफेसर TS पूर्णिमा DM यूनिवर्सिटी की डिपार्टमेंट ऑफ लॉ की एसोसिएट प्रोफेसर डॉक्टर N प्रमोद मणिपुर ह्यूमन राइट कमीशन की हानगी मेंबर एडवोकेट NG नोंगाइना प्रेसिडेंट मेंबर सिंह ओइना सरुक याखी मखासा थरकपोइना तोपा पावम कोकीजौ की MLA ताराना सेपरेट एडमिनिस्ट्रेशन की डिमांड दिल्ली दा खोंजंग संसिंख्रे कोकीजौ MLA ताराना सेपरेट एडमिनिस्ट्रेशन तालदुना दिल्ली दा खोंजंग संसिंख्रे लोइना मखोगी डिमांड खंगबिनबा प्राइम मिनिस्टर नरेंद्र मोदी दा मेमोरेंडम पीदुना तक्सिंख्रे हादि
Kokizau MLA Tarana Prime Minister Pisin Kiba Memorandum Aduda Manipur Sarkar bu Yaning the Wapum Cap Fongto Laduna Sarkar Shina Paikat Livasako Thorangi Tabak Singamadi Kanglup Singi Marakta Lainaba Marigi Matana Yaning the Wapum Cap Fongto Ki State Sarkar na Kokizo community Sumunam Tanaba left in the Tabak Honari Maruiba Mamang say English Singaniga Kungo Humdugi Me Humdagi Kangluki Irang Tolakraba Matung State Sarkar na Kokizau Sing in talk to the Tambigi Tabak left in a Satarakli Kokizau gi MLA Tarana Makogi Kangluki Miyana Palm Liber Rasnitigi Pantunga do Pangba Ngamnaba Manipur State ki Tokhaiba Kokizau gi Weba Lenga Amatambinaba Center Reduction Mani Demanasi Manipur Sarkar Atamna Sinba Tampak Lamdamdagi Kokizau Fruki Miyoi Sing Maru Pangna Mutanaba Hotnarakiba Sidagi Lakiba Demane Kangluk Irang Sinamara Moraga, Kokizau gi Miyoi Sina Nomagi Tangai for the Nasangba Polam Sing, Servicing, Infrastructure Development Amati, Security gi Kanaba Pangmangam the Lakli. Kokizau Sing winning Titan and Akpi Senbida Banamara Moraga, Zeri Bamdigi, Zauzang Kim Marco Nupiama, Mihatina Hatkibini, State Sarkar Kokizau Miam gi Tangai for the Nasangba Ana Lengi Hidak Lang Takwawa, Panganmangamdre, Mersina Mara Moraga Kokizau gi Miyoi Sing Asukimati Awaba Munare. Kokizau gi miyam na Kangpokpi district phau na Manipur gi tangai fadana sangwa polam kya honba pot pupu gari sing Imphal tam na sangbar ayat apan amata piwa laiti adubo Manipur Sarkar gi mitmang maktada maitai sing na Kokizau sing da tangai fadana sangba polam sing phangandana thingjinduna laiti maram asina Kokizau gi legislature tarana Manipur thokli birang sida center government ku thingjinduna Kokizau miyam gi soko thourang gi phan sing hakthingna thadabagi thoksalama paikhat pioloina Kokizau gi political dialogue sa thabigi thaba khongjal yangshinyo handakta Manipur Sarkar na lambi yangkai gatere semna bigi ayaba pihiba madugidama Central Road and Infrastructure Fund gi phangi makhada lupa crore chaniga amaga point yangkai ayaba pihiba duda Manipur Sarkar na tampaki saruk tada lambi semagi thabak pekhalaga singi district tadi lambi semagi thabak amata pekhatre Central Government na Kokizau miyam na awaba mai unaribasi yenglaga interim planning mechanism amadi budgetary arrangement ama tawduna Kokizau miyam na khundari singi district singi tongan ba development projects ng pekhat pa yahan biu haide na su paus da makata na fongdorakli makasa tharak poina panam paukse digi to pa pau khra namo yellow furup singi miyoisa kya na khongsa sakre ngasi saliba miyam gi khongset asi physical memorandum amani nandoluwang Manipur muthat pa yaroi self-determination is our right apaspa marufonu muthalu nupi angang khatpa terrorism gi thawng India legana khudakta lefan gada bani haiba khulaw goloinana lamdam asida khunda minari bi yellow furup singi miyoi lising kyana sargyaduna ngasi Imphal asoba khongsa sakre All Manipur United Clubs Organization amuko poirei leimarol maira paibi apun Manipur poirei leimarol Committee on Human Rights Kohar Manipur Student Federation MSF amasum All Manipur Women's Voluntary Association na punna sinduna miyam gi khongset adukidama ngasi ayuk pung tara tabada thangmaiban thau ground miyam punbauki miyam gi khongset asina maramoida thangmaiban kaithel yauna Imphal gi akoibada leiba kaithel singka khidi dukan hangkhidi lanai establishment kudimak thonglonaki makhalamata gi passenger service taw gari sing sen khidi Yellow Furup sing miyoi sing amadi mahairoi sing yauna punna miyoi lakhen mana saruk yaduna khongsat adu thangmaiban thau ground gi lamtharaga nagamapal paring da laklaga khoirambal samu makhong lalaga beti lambi phauduna laklaga kangla pat paring da awanglom da laklaga North EOC amadi minuthong phauduna laklaga khumalam park men stadium da thungaki ngasigi khongsat adu saruk yakiba mahairoi yauna miyoi tara wan tharakpadigi Jenims Hospital pukatuna lekanaki ba adu da relief committee Jenims na sauna mating pangki miyam khumalam park tu pulaba matung miyam gi oiba mifam amasu pangthokpaga loinana Manipur muthatpa yaroi self determination is our right Manipur gi Armed Forces Special Power Act Manipur dik apaspa 1950 pumlo laukthokuna act asi muthatkadabne madi nupi angang khatpa terrorism gi thawng India lenga na khudakta gi lefan gadabne haiba kholaw sung punarabnaki mifam madura wangang ladun amuko gi president Phairoism nandol luwangna Manipur ngasi mai chakli besi India lenga na Maiket Sukhat Pani Haiba Wapam Thamladuna ngasi International Human Rights Day numit asida Yellow Furuki miyoi sakya na saruk yaduna satliba khongset asi physical memorandum amani makna hai center lengak na leba asigi nupi angang na ihen mamiyeng thamduna madi lumna lawduna beti bachao beti parao haiba kholao du karamba beti no Manipur gi nupi angang ni
nupi angang oin udabra Manipur nupi angang tamthina khatpa yauna miyoibigi hak khongawnaba thawang kya sitharabasu laiba asigi lairibi human right commission kari ngangdana kari lairi tuga central lenga nastumina yengno lairi India lenga Manipur khunda minari purup singi marakta singset thajinduna khaibung tahanana ba thourang kya li sangsin chathaduna state asibu mase tana thukaina bo khonaduna lakli kumza english ngani ga kungo humdagi me humdagi Manipur da tholakli irang sina miyoibigi punsi kya mangkre miyoi lising kaya na lanjena duna tengtha na oina khangli aduga prime minister Narendra Modi amadi home minister Amit Shah na ngasi phawbu Manipur miyamgi China ko tasinadana laithokpaga loina prime minister na malemgi tungan lepak singda Nobel Prize phangnaba koiduna lairi hansu nandolo na phungki Central lenga sina draconian law ni hainariba apaspa si Manipur amuk thamjin amuk lakthok sanaduna lairi tamthirab ega si thambagi mayokta MSF ki thaumi bebam sitaranjan masana mai thajadun sikibi yauna lamdam si miyam ek asi pumut muthakinaba demand tawduna lakli Manipur thoklibi issue asi India lenga na sanabane lamdam si yeknaba masakhanglaba mikopta state asida tangdu laita pa phibam hanjilakani hanesu phairoism nandol luang phungdokhi Committee on Human Rights Cohorgi Chairman Fulindro Konsana Pungdokibada ngasi asi malem gi lebak kya Human Rights Day thoram pangthokli adobu state asidadi thoram asi pangthokpagi wan tuk laitaba phibam amada lairi ngasi maksu draconian law asi state asida makha na adum thamjinbegi mathakta state actors sing yauna non state actors sing lep laitana terrorism gi thawong sing lep laitana sataduna lamdam asida misa miyam kya khatpa yauna awana tahanbegi thawong sing lep laitana sathari hari Kongsi asi Manipur thuklibi irang asi yauna police station tarukta apaspa amgana thamjilakpa madi state asida sathariba terrorism gi thawong asi bu yaningdaba phungtokpa madi Manipur gi apunba saktam thugwaina bhonnaraklibi kya asiki mayokta yellow proof singi apunba gi saktam unaba noinana khongphom amatara leminaba pandamda lupmanga sina sinduna khongsi asi pangthokpa nen spawks ta phali ngasi gi khongsi asida tilliba ngasi khongset asida taliba demand sing asi phangdriba phawa lupmanga asina miyam go loina lep leitena khongjang sing changsin ki kan hanesu fulendro konsam na makata na phongdokhi adu hausa koina di miyam paus matang sa lusin jarage mas miyam puna no update ngamina sena channel sigi makedi gi miyam na thamjari